ngarang Barish Sharma gi yumda maira paibi kaya thumjinkiba amadi Barish Sharma na hanagi Chief Minister nongthumbam birenda mara kaya sikraba matong sakhangdaba singna Barish Sharma hatkani haina kihalakhre hare security na United National Kuki Army gi Finance Secretary Kipzen Susanpur dagi phare security force na suda yaudaba aina thinkraba lalholob United National Kuki Army UNKA gi Finance Secretary Mr. Kipzen Susanpur district dagi phaba ngamkhre defense wing gi statement at phongdorokpagi matungina Manipur police amasung Assam Rifles ki apun team amana intelligence dagi akangna paw ama phangbadagi Susanpur district ki mafam amada ngarang numidang koisinduna thibu humbagi thabak sing sathaba matamda mioi ase phaba ngawkibani haidi paw asina makha tarduna hairiba mioi ase security force lakpa ubadagi mafam adu thadoktuna se naba honaki adubu security force na nongmaina kapagi mohutta mahakpu surrender tawnaba haikibaga loinana mioi adu phaba ngawkibani security force na mangondagi AK-47 rifle gi maru sing phagat pangawkibani loinana makhatana thibu humbagi thabak sathabada 315 rifle ama country made single barrel rifle ama phagat pangawki aduga security force na ahan wahang pahong sathabada masana masabu UNKA gi finance secretary ni haina saktak saki haidi tungda Kipzen amasung mangondagi phagalakpa khulai sing Susanpur police station da sinaduna ain gi oiba makhata thabak sing lokhanaba sinakhre haidi world champion MC Mary Kom IOA gi athlete commission gi chairperson phamdagi resign tawkhre boxing masana da saknairabi amasung taruklak world champion oikhabi MC Mary Kom Indian Olympic Association gi athlete commission gi chairperson phamamadi sportsing gi apex body oiba executive council lagi ngarang resign tawkhre Mary Kom na IOA athlete body asidagi resign tawkhibagi hojik phawbi oina ayaba pikhiba leitre dubu Mary Kom na news agency amada phongdokhibagi matunginadi mahakna hairiba athlete commission asidagi resign tawre haikre adubu mahakna official letter oina pisinkhibadi leitre haidi adugu mahakna resign tawriba se mahake personal matter ni haina phongdokle panbayai Mary Kom na haukiba tha taruk asida IOA dagi resign tawkiba se handaki asiga tharaga anirak subani mamangda Paris ta pangthokiba Olympics tu sedi mission dagi resign tawkiba laikre South Korea gi saknairaba actress Kim Se-ron masagi yumda suicide tawduna sijakre Korean drama bu yamna pamna yengjaba nahasingi puning huramba South Korea gi actress Kim Se-ron South Korea gi Songsu-dong Eastern Seoul da leba masagi mayumda ngarang numidang suicide tawraba matung siduna leram le haina agency gi pawna phongdorakle Myanmar gi Kani township ta Burmese army gi air strike ta PDF ki thau puthok pusin tawba gari mai chakhre haidi Ojabi molna Manipur gi economy revive tawnaba 10 years tax exemption piga tawbani haikre tax exemption piradi kharadi mapangal kankhalakadra haina social media singda Ojabi mol bu interview amada unakhibada Ojabi molna phongdokiba wafam ase thaganarakle arambai tengol gi lusing purar korongan bu khumanna wafam khara thamlakhre madade unit ki isil naw sing ngasi hayeng se nonglai nuksit akanba lei haibagi report ama lei aduna matam ama hekta da miyam gi mateng pangba ngamnanaba sem saduna lei si haina korongan bana thamlakhre